ꯑꯍꯥꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯥꯗꯣ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯋꯥꯏ ꯁꯤꯠꯅ ꯁꯤꯠꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯏ꯫ ꯑꯩꯅꯦ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ ꯑꯩ ꯀꯔꯤꯅꯣꯕ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯅꯥ ꯇꯥꯗꯦꯕ ꯃꯁꯤ ꯃꯅꯥ ꯇꯥꯗꯦꯕꯁꯦ꯫ ꯉꯁꯤꯅꯦ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯔꯛꯇꯅꯤꯅ ꯃꯁꯤ ꯏꯁꯤꯡ ꯍꯩꯖꯤꯟꯒꯅꯤꯀꯣ ꯃꯁꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯑꯩꯅꯅꯦ ꯋꯥꯏꯕ ꯁꯤꯠꯄꯅꯦ ꯑꯃꯕꯨ ꯇꯧꯕꯅꯦ ꯇꯧꯔꯤꯁꯦ ꯃꯁꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯦꯕ ꯃꯁꯦ꯫ ꯀꯅꯥꯕꯨ ꯂꯧꯗꯅ ꯇꯧꯔꯤꯅꯣ? ꯑꯩ ꯐꯪꯉꯤ ꯁꯨꯕ ꯅꯣꯡꯃꯗꯅꯦ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯃꯄꯥ ꯐꯪꯉꯤ ꯂꯥꯡꯐꯩꯗ ꯊꯕꯛ ꯆꯠꯇꯅ ꯏꯃꯨꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯕꯅꯦꯕ꯫ ꯏꯕꯨꯡ ꯑꯆꯧꯕ ꯐꯪꯉꯤ ꯁꯤꯗꯩꯗ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯃꯥꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯕꯅꯦꯕ꯫ ꯑꯗꯨꯗꯨꯒꯅꯦ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩ ꯄꯦꯜꯂꯦꯗꯀꯣ ꯏꯆꯥꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯁꯤꯅꯅꯦ ꯑꯩ ꯍꯥꯏꯁꯤꯅꯤ ꯃꯁꯤ ꯊꯨꯝ ꯄꯦꯀꯦꯠ ꯑꯃ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗꯅꯦ ꯃꯁꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯅꯤꯌꯦ ꯃꯁꯦ꯫ ꯑꯩ ꯄꯨꯔꯥ ꯂꯣꯏ ꯆꯥꯛꯏꯗꯀꯣ ꯑꯩ ꯆꯥꯛꯏꯗꯀꯣ ꯑꯩ꯫ ꯃꯁꯤ ꯈꯪꯗꯦꯕ ꯃꯁꯤ ꯏꯁꯤꯡ ꯍꯩꯖꯤꯟꯁꯤꯔ ꯑꯩꯕꯨ? ꯂꯥꯎꯔꯒ ꯍꯦꯛꯇ ꯀꯧꯊꯣꯛꯈꯤꯗ ꯃꯁꯤ꯫ ꯕꯦꯝꯃ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣꯅꯦ ꯅꯪꯕꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯁꯦ ꯉꯁꯥꯏꯗꯒꯤ ꯇꯥꯗꯦꯅꯦ ꯃꯁꯦ ꯍꯧꯒꯠꯂꯣꯅꯦꯍꯦ! ꯊꯝꯕꯥꯜꯁꯨ ꯃꯃꯥꯅ ꯂꯥꯎꯔꯤꯕꯗꯣ ꯇꯥꯗꯨꯅ ꯐꯨꯛ ꯍꯦꯛ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯂꯥꯡꯉꯤꯗꯨꯕꯣ? ꯏꯁꯧ ꯂꯥꯡꯕꯁꯤꯕꯨ ꯐꯖꯕꯔꯥ ꯍꯥꯏꯕ? ꯃꯤꯅ ꯇꯥꯔꯒꯅꯦ ꯑꯩꯁꯦ ꯌꯥꯝ ꯁꯨꯅꯤꯡꯗꯕ ꯑꯣꯏꯅ ꯈꯟꯈꯤꯅꯤꯀꯣ ꯏꯃꯥ꯫ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯂꯥꯎꯕꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯏꯃꯥ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯃꯥꯗꯣ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯤ꯫ ꯀꯔꯤ ꯍꯥꯏꯕꯅꯣ? ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯪ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣꯕ? ꯅꯪꯒꯤꯁꯤꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯕꯛ ꯁꯨꯅꯤꯡꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯨꯛ ꯁꯥꯔꯤꯕꯅꯤꯅꯦ ꯅꯪꯁꯦ꯫ ꯊꯦꯡꯒꯩ ꯍꯧꯒꯠꯂꯒ ꯁꯦ ꯏꯃꯥ ꯍꯥꯏꯒꯦꯀꯣ ꯅꯪꯅ ꯌꯥꯝ ꯊꯕꯛ ꯁꯨꯅꯤꯡꯉꯒꯅꯅꯦ ꯁꯦ ꯃꯅꯨꯡꯗꯅꯦ ꯁꯅꯥꯕꯨ ꯂꯩꯍꯧꯕꯅꯤ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯗꯣꯛꯎꯔꯣ ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯏꯁꯤꯡꯅꯦ ꯂꯥꯈꯠꯂꯨ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯁꯅꯥꯕꯨꯟꯗꯨꯅꯅꯦ ꯏꯁꯤꯡ ꯂꯥꯈꯠꯂꯨꯆꯣ ꯆꯠꯂꯣꯕ ꯇꯨꯔꯦꯟꯗꯒꯤ ꯏꯁꯤꯡ ꯂꯥꯈꯠꯂꯨꯆꯣ ꯆꯠꯂꯣꯕ ꯅꯪꯕꯨ ꯆꯠꯂꯣ ꯍꯥꯏꯕ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯑꯃꯨꯛ ꯇꯟꯗꯗꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯤꯅꯦꯁꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤꯅ ꯏꯇꯟ ꯇꯟꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ ꯏꯃꯥꯅꯅꯦ ꯑꯣꯏꯅ ꯁꯣꯛꯄꯤꯔꯨꯔꯣꯕ ꯏꯁꯤꯡꯗꯣ ꯁꯅꯥꯕꯨꯟꯗꯣ ꯄꯨꯔꯒ ꯑꯩ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯕ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯃꯥ ꯑꯩ ꯑꯝꯇ ꯇꯨꯝꯃꯨꯒꯦꯀꯣ ꯏꯃꯥ ꯅꯪ ꯋꯥꯏ ꯁꯤꯠꯍꯧꯀꯣ ꯑꯩ ꯇꯨꯝ ꯆꯪꯉꯦꯀꯣ ꯏꯃꯥ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ ꯄꯨꯡꯂꯣꯏ ꯁꯤꯗꯤ ꯏꯆꯥꯗ ꯉꯥꯛꯇ ꯇꯥꯏꯅꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯃꯥ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯃꯥ ꯑꯩꯅ ꯏꯆꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯔꯨꯕ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯥꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥ ꯑꯩꯅ ꯀꯟꯈꯠꯇꯨꯅ ꯏꯆꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯧꯍꯟꯈꯤꯕꯅꯤ ꯏꯆꯥꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯂꯩꯗꯨꯅ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ? ꯃꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯃꯅꯦꯝꯄꯣꯛꯀ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯅ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯒꯅꯤ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯅꯤ꯫ ꯐꯔꯦ ꯃꯣꯏ ꯄꯥꯕꯨꯡꯒ ꯏꯕꯨꯡ ꯑꯆꯧꯕꯒ ꯂꯥꯛꯑꯒ ꯇꯥꯟꯅꯔꯒꯦ꯫ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯩ꯫ ꯆꯨꯝꯃꯤ ꯋꯥꯕ ꯇꯥꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯁꯣꯏꯔꯕ ꯃꯆꯥꯅꯤ꯫ ꯑꯁꯣꯏꯕ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯑꯁꯣꯟꯕ ꯃꯆꯥꯁꯤꯡꯗ ꯂꯨꯅ ꯇꯧꯕ ꯃꯈꯣꯏꯒꯤ ꯈꯟꯕꯤꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯍꯧꯅꯕꯤꯅꯤ꯫ ꯃꯆꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯅ ꯌꯥꯝ ꯀꯟꯅ ꯋꯥꯈꯜ ꯊꯥꯗꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯅꯔꯕ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯥꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯡꯒꯣꯜꯗ ꯐꯛ ꯊꯥꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯕꯥꯅ ꯃꯣꯏ ꯄꯥꯕꯨꯡꯒ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯖꯒꯦ꯫ ꯊꯕꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯁꯨ ꯁꯨꯝꯅ ꯃꯃꯥ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯔꯤ ꯆꯤꯡꯅꯔꯤꯕꯒꯦꯅꯦꯍꯦ ꯃꯃꯥ?
ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯗꯨꯗ ꯊꯕꯥꯅꯁꯨ ꯑꯁꯨꯝꯅ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯑꯇꯩ ꯋꯥ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯒꯤ ꯋꯥꯅꯤ ꯅꯆꯥꯅꯨꯄꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯍꯜꯂꯛꯄꯅ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯂꯝꯍꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯋꯥꯔꯛꯄꯗ ꯏꯟꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯅꯦꯝꯄꯣꯛ ꯃꯀꯨꯕꯣꯛꯅ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥ ꯍꯥꯏꯗꯨꯅ ꯆꯩꯅꯈꯤꯒꯅꯤ ꯍꯥꯏꯅꯈꯤꯒꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯏꯆꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯋꯥꯔꯛ ꯋꯥꯇꯦꯝꯍꯧꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯃꯉꯣꯟꯗ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯁꯤ ꯃꯣꯏ ꯄꯥꯕꯨꯡ ꯊꯥꯕꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯁꯨ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯏꯆꯟ ꯑꯁꯦ ꯃꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯤꯉꯩ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯇꯧꯁꯤ ꯄꯥꯕꯨꯡ ꯊꯕꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯏꯕꯨꯡ ꯑꯆꯧꯕ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯑꯩ ꯂꯣꯏꯅ ꯇꯥꯏꯅꯦ ꯅꯆꯟꯅꯨꯄꯤ ꯑꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕꯅ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯅ ꯃꯌꯨꯝ ꯀꯩ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯇꯥꯅꯕ ꯑꯩꯈꯣꯏꯅ ꯈꯟꯅꯍꯧꯕꯅ ꯐꯒꯅꯤꯅꯦꯍꯦ ꯃꯃꯥ ꯊꯕꯥꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯇꯥꯟꯅꯕ ꯂꯣꯏꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯕꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯊꯕꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯂꯥꯡꯐꯩꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯅꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯊꯕꯥꯅ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯌꯦꯡꯂꯒ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥꯅꯦ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯊꯥꯕꯨ ꯊꯥꯖꯗꯦ ꯃꯣꯏ ꯄꯥꯕꯨꯡ ꯊꯕꯥꯒꯤ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯊꯕꯥꯕꯨ ꯌꯦꯡꯗꯨꯅ ꯃꯃꯥ ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦꯍꯦ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯇꯥꯈ꯭ꯔꯕꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯈꯪꯈ꯭ꯔꯅꯤꯅꯦꯍꯦ ꯃꯃꯥ ꯅꯪꯕꯨ ꯆꯤꯡꯁꯨ ꯆꯤꯡꯅꯈ꯭ꯔꯒꯅꯤ ꯐꯔꯦ ꯑꯩꯈꯣꯏꯁꯨꯅꯦ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯅꯪ ꯐꯖꯅ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯧꯀꯣ ꯃꯃꯥ ꯃꯆꯥꯅꯨꯄꯥꯗꯨꯅꯁꯨ ꯃꯃꯥꯕꯨ ꯈꯨꯔꯨꯝꯂꯒ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯒ ꯏꯆꯟꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯆꯟꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯃꯥ ꯃꯇꯥ ꯑꯗꯨꯗ ꯊꯝꯕꯥꯜꯗꯣ ꯌꯥꯍꯧꯔꯛꯄꯒꯤ ꯃꯁꯝ ꯏꯐꯥ ꯐꯥꯗꯨꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯃꯥ ꯊꯕꯥꯅ ꯑꯁꯨꯝꯅ ꯉꯥꯡꯉꯛꯂꯝꯃꯤ ꯍꯥꯏ ꯍꯥꯏ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯕꯗꯨꯅ ꯅꯁꯝꯅꯦ ꯅꯅꯥꯅꯦ ꯍꯤꯡꯆꯥꯕꯤ ꯌꯥꯝꯅ ꯃꯥꯜꯂꯤꯀꯣ ꯌꯦꯡꯅꯤꯡꯗꯦ ꯏꯃꯨꯡꯗ ꯆꯪꯉꯨ ꯅꯆꯤꯟ ꯅꯌꯥꯁꯨ ꯁꯦꯡꯗꯦ ꯅꯁꯝ ꯏꯈꯣꯏ ꯍꯦꯛ ꯈꯣꯏꯔꯗꯅ ꯅꯈꯣꯏ ꯄꯥꯕꯨꯡꯒꯅꯦ ꯅꯈꯣꯏ ꯇꯥꯆꯧꯒꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛꯁꯦ ꯃꯪꯒꯣꯜꯒ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ ꯏꯕꯦꯝꯃ ꯅꯪ ꯎꯗꯅ ꯆꯪꯉꯨ ꯆꯪꯉꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯆꯤꯟ ꯅꯌꯥꯒꯗꯣ ꯁꯦꯡꯗꯣꯛꯑꯨꯆꯣ ꯆꯠꯂꯨ ꯃꯕꯨꯡꯒ ꯃꯄꯥꯒꯅ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯝꯂꯤꯕꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯍꯩꯃꯥ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯄꯥꯕꯨꯡꯒꯁꯤꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯃꯐꯤ ꯃꯔꯣꯟꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯤꯁꯤꯕꯣ ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯊꯕꯥꯅ ꯑꯁꯨꯝꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯉꯔꯥꯡ ꯊꯕꯛ ꯇꯟꯗꯨꯅ ꯊꯕꯛ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯉꯟꯇꯥꯅ ꯇꯨꯝꯈꯤꯕꯗ ꯀꯔꯤꯝꯇ ꯈꯪꯉꯝꯃꯔꯣꯏꯅꯦ ꯉꯁꯤꯁꯨ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯂꯕꯅꯤꯅ ꯀꯔꯤꯝꯇ ꯈꯪꯉꯝꯃꯔꯣꯏꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯈꯣꯏ ꯄꯥꯕꯨꯡꯒꯅꯦ ꯅꯈꯣꯏ ꯇꯥꯆꯧꯒꯁꯦ ꯂꯥꯡꯐꯩꯗ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯅꯣꯡꯃꯇꯪ ꯂꯩꯔꯨꯒꯗꯕ ꯅꯠꯇꯦ ꯅꯨꯃꯤꯠ 35ꯅꯤ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯤ ꯅꯪ ꯀꯔꯤꯝꯇ ꯈꯪꯉꯝꯃꯔꯣꯏꯅꯦ ꯊꯕꯛ ꯐꯔꯤꯀꯥꯟꯗ ꯏꯕꯦꯝꯃ ꯃꯇꯥꯡ ꯑꯗꯨꯗ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯂꯒ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯃꯥꯁꯦ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯅꯃꯥꯒ ꯏꯟꯊꯤ ꯊꯤꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯃꯄꯥꯒ ꯃꯕꯨꯡꯒꯗꯣ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯡꯐꯩꯗ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯕꯥꯅ ꯐꯤ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯐꯤ ꯈꯔ ꯂꯧꯊꯣꯛꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯂꯩꯊꯦꯛꯈ꯭ꯔꯦ ꯑꯁ ꯇꯦ ꯏꯃꯥ ꯏꯕꯦꯝꯃ
ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯑꯃꯨꯟ ꯌꯦꯡꯉ ꯂꯩꯗꯨꯕꯣ? ꯅꯃꯥꯁꯦ ꯈꯣꯡꯁꯦ ꯂꯩꯊꯦꯛꯈ꯭ꯔꯦꯃꯤ. ꯑꯝꯇ ꯌꯦꯡꯉꯣꯃꯤ ꯅꯪꯕꯣ. ꯑꯁ ꯇꯦ. ꯏꯃꯥ ꯏꯕꯦꯝꯃ. ꯀꯔꯤꯅꯣꯅꯦ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯨ ꯂꯥꯎꯃꯤ ꯅꯪꯕꯣ. ꯊꯝꯕꯥꯜꯒꯤ ꯍꯥꯏꯕꯕꯨ ꯈꯔ ꯇꯟꯖꯕꯒꯤ ꯋꯥꯇꯅꯤ. ꯑꯗꯨꯒ ꯃꯍꯥꯛ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯉꯤ. ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯇꯞꯅ ꯆꯤꯡꯈꯠꯂꯒ ꯐꯃꯨꯡꯗ ꯏꯐꯟꯈ꯭ꯔꯦ. ꯃꯃꯥꯅ ꯑꯁꯨꯝꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯏꯁꯥ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ. ꯈꯣꯡ ꯂꯩꯊꯦꯛꯈꯤꯕꯗꯨꯅꯅꯦ ꯑꯩ ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯑꯗꯨꯅꯅꯦ ꯅꯪꯅ ꯈꯔ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯀꯨꯞ ꯃꯇꯥ ꯈꯔ ꯂꯣꯏꯁꯤꯜꯂꯨꯀꯣ. ꯁꯤꯗꯒꯤꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ, ꯊꯕꯛ ꯑꯌꯥꯝꯕ ꯏꯃꯨꯡꯁꯤꯒꯤ ꯃꯀꯨꯞ ꯃꯇꯥ ꯅꯪꯅ ꯂꯣꯏꯅ ꯇꯧꯔꯒꯗꯕꯅꯤꯀꯣ. ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯃꯥ, ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯗꯨꯕꯣ? ꯏꯃꯥꯅ ꯅꯥꯔꯗꯤ ꯅꯆꯥꯅ ꯂꯣꯏ ꯇꯧꯖꯒꯅꯤ. ꯅꯆꯥ ꯑꯍꯩ ꯑꯩꯇꯗꯨꯗꯤ ꯏꯃꯥꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯏꯃꯥ. ꯏꯃꯥꯅꯅꯦ ꯅꯪꯒꯤ ꯑꯍꯩꯇꯕ ꯈꯨꯗꯤꯡꯃꯛ ꯋꯥ ꯑꯣꯏꯅ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯇꯥꯛꯄꯤꯔꯒꯗꯕꯅꯤ. ꯅꯍꯥꯛꯅ ꯈꯪꯗꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥꯗ ꯍꯪꯕ ꯌꯥꯅꯤꯀꯣ. ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯝꯕꯥꯜꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯍꯥꯟꯅ ꯇꯧꯔꯛꯇꯕ ꯑꯣꯏꯕꯅ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯃꯥꯅ ꯑꯁꯣꯏ ꯁꯣꯏꯗ ꯇꯥꯛꯄꯤꯗꯨꯅ ꯐꯅ ꯌꯥꯝꯅꯗꯤ ꯁꯦꯝꯗꯣꯛꯂꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯊꯝꯕꯥꯜꯗꯣ ꯁꯨꯅꯤꯡ ꯅꯣꯅꯤꯡꯕ ꯄꯣꯛꯑꯝꯃꯤ. ꯃꯥꯒꯤ ꯃꯐꯝꯗ ꯑꯇꯟꯕ ꯍꯥꯏꯕꯗꯣ ꯊꯥꯗꯣꯛꯈꯤꯔꯝꯃꯤ. ꯃꯍꯥꯛꯅ ꯑꯇꯟꯕ ꯂꯩꯇ꯭ꯔꯕꯗ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ ꯌꯥꯝꯅ. ꯅꯣꯡꯃꯗꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯁꯤꯟꯗꯨꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯃꯐꯝꯗ ꯉꯁꯤꯗꯤ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯐꯣꯡꯗꯣꯛꯈꯤ. ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ. ꯅꯪ ꯄꯥꯕꯨꯡꯒ ꯅꯪ ꯇꯥꯆꯧꯒ ꯂꯪꯐꯩꯗ ꯆꯠꯄ ꯅꯠꯇꯦ. ꯃꯈꯣꯏꯅ ꯆꯠꯂꯤꯕꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ. ꯏꯆꯥꯅ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ. ꯍꯜꯂꯛꯄꯅ ꯊꯦꯡꯅ ꯍꯜꯂꯛꯑꯒꯅꯤ. ꯆꯥꯛ ꯆꯥꯕꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯕꯨꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯥꯛ ꯆꯥꯏ. ꯅꯣꯡꯃ ꯏꯃꯥꯅ ꯈꯣꯡ ꯂꯩꯊꯦꯛꯏꯕꯗꯨꯁꯨ ꯈꯣꯡ ꯂꯩꯊꯦꯛꯄ ꯅꯠꯇꯦ. ꯏꯃꯥꯅ ꯅꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯥꯅꯕ ꯍꯥꯏꯗꯅ ꯏꯃꯥꯅ ꯈꯣꯡ ꯂꯩꯊꯦꯛꯁꯤꯟꯅꯕꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯅꯕꯨꯡꯒ ꯅꯄꯥꯕꯨꯡꯒ ꯑꯩꯒꯅ ꯍꯣꯠꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ, ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯁꯨꯅꯤꯡ ꯅꯣꯅꯤꯡꯕ ꯄꯣꯛꯑꯦ. ꯅꯃꯥ ꯑꯩꯒꯤ ꯏꯇꯦꯡꯁꯨ ꯏꯆꯥꯅ ꯌꯥꯝꯅ ꯄꯥꯡꯉꯤ. ꯏꯆꯥꯅ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯄꯨꯝꯅꯃꯛ ꯍꯣꯠꯅꯕꯤꯔꯦ. ꯏꯃꯥ ꯉꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯗ ꯄꯦꯜꯂꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ. ꯏꯃꯥꯗ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ. ꯉꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯆꯥꯒꯤ ꯐꯅꯕꯒꯤ ꯉꯥꯛꯇꯅꯤ. ꯐꯔꯦ, ꯅꯄꯥꯕꯨꯡꯒꯅꯦ ꯅꯈꯣꯏ ꯇꯥꯆꯧꯒ ꯄꯥꯎ ꯊꯥꯈ꯭ꯔꯒꯦ. ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯎ. ꯉꯥ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯛꯎ ꯍꯥꯏꯗꯨꯅ ꯏꯃꯥ ꯍꯩꯈ꯭ꯔꯒꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ. ꯃꯄꯥꯒ ꯃꯕꯨꯡꯒꯁꯨ ꯄꯥꯎ ꯊꯥꯗꯨꯅ ꯀꯧꯍꯜꯂꯨꯔꯦ. ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ. ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯀꯃꯦꯟ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ.